Arambai gi Korounganba khuman na asumna hairi aikoi marai chaithabada leibak mangani noi marai chaithabada leibak mangani amata soiba yaba natte housik police oisunu alhoba oisunu AT oisunu CSO sing oisunu aduna aikoi masel khurau thangnaba toklasi ireibak ipurup hana kannaba amata oina changsinsi kallaba matungda tang taba ama khanglaba matamda tawningbado tawro. Next update ta Maheshwar thongnawjamna asumna hairi mayamna bot lep kadra lepoidra haibasi toina hangaki system manungdadi changdaba yaroi semdok taba yade power pai daba yade mapung phana thabak tawnabagidamag adubu aina pakhatpadi aikoi punsin naba hotnaringai sida aikoi gi yeknabase ngaktang kaukthokraga aikoi iraisa masen bot asi hunnaba thinaba ngangnaba tawraga aikoi masen yeknaba oirakadra punsinba kairakadra haina khanbagi aina kaim haidabani adubu iraibakti kandaba yade imalaibakti mapung phana yaifadaba yade aikoi mayam punsinsiko yeknaba masak khangsi. Robin Mangang Maheshwar asumna hairi bot thadabadi yaba lepadi yadaba outer MP gi manung challiba maitai gi kendra yamkraba voter sing wangjing tentha hairok wabagai khangabo kaksing sugunu hianglam jiribam gi praja sing kamdaugadori maitai di lepa yadrabanina leparoi naga amadi kuki lepakkani nakhoina mamalyamlaba bot thadaduna paihangadoriba power aduna nakhoibu khongpakna amuk kaurakani haibasi bab tabibra nakhoi khangabra MP candidate masamak phauba masak khangbra nakhoina power paihaliba mioi aduna nahakti mahakki mayumda changakpa yaroi athingba lei kari haina MLR Act 1960 duna adudi nangna power su paihanba mamalyamlaba bot piduna aduga nangbuna mahaki maraikai duda sangge leijage haibasu yadaba mahakna nahaki naraikai nakhunduda lainingba leiba yaba saningba sajanba yaba adudi nakhoi kari tawgadori.